Manipur dadi Contractor Masen Thika Munaringei da PMGSY gi tender Pangthokpa Ngamdana Leire maram aduna PMGSY gi makhada sugadaba thabaksing Rural Engineering Department RED na athuba matamda tender tawbiduna ufulna chatpa yadana leiriba lamdam asigi lambising athubada semba yana pathaurang paikhatpiyu haina Kairau Kendra gi MLA Laurembam Rameshwar Maiteina pongdokre Youth Development Association YDA Arabdina Urup Arabdi Development Coordinating Committee ga punna sinduna Arabdi awang laikai tanakha khong ariba mapanda Pangthokpa Taruksuba Meritorious Prize Distribution gi thauramda MLA na wafam ase phongdokhibani Athoiba mitungi warol piraduna MLA L Rameshwar na makhatana hai Arabdi Kyamgai Muslim dagina Urup taba lambi asi PMGSY 3 gi makhada lupa crore 13 changna semgadaba lambi amani Anoba technology sizinaduna nung amasung cemento tuna haigadaba lambini Rural Engineering Department RED na tender tawraba matung semba haugadabani adubu Contractor Masel Thika munanaba ngasi fauba munabada ngasi fauba tender tawba ngamdana lakpa asi chahi ani henjalakle hairaduna masi praja miyam gidamak yamna laibak thibani haike Department ki makok thongba sing contractor singna makhoi gi khudong chaba lobagi khongfam adu khazik handokpiduna athuba matamda tender asi pangthokpiyu waraba miyam gi yengbiraga lambi sing asi athuba matamda semba yana basinbiyu hairaduna asamna chingba atai state singdadi PMGSY 3 gi program sing thabak shuba loiraduna PMGSY 4 gi program sing paikhat pahokre Manipur dana PMGSY 3 fawba paiba ngamdri paiba hogdri haike Ngasigi thauramada Urup Arabdi manungda leiba chahi asigi oina pangthokiba SSLC amadi Higher Secondary Exam Boshem Kosem CBSE da 70% ki mathakta mark panglaklaba mahairoi singda mana mathum sing piduna pukning thogotkibaga loinana Kairau SC MLA L Rameshwar Maitei YDA gi President TH Joy Kumar Kyamgai Muslim Arabdi GP gi ex Chairperson W Birchandra TJ Higher Secondary School gi lecturer T Ibohol amadi UADCOC gi President KH Chandrababu na athoiba mitung sing oina saruk yakhi Kyamgai Muslim Arabdi gi problem dise akoi PMGSY gi makhada lupa crore 13 lambi tender to bisi anu phare ai thanjani ke de chit praja gi thum chak mai udeba sai sa kan Contractor Masen Thika phana da adikana gumba dipanu ko moro bisma kusa Thika phana ne ko mia opsu ge bhaita adu sim lambi se PMGSY makhada yo ne ko isen se mo sia ma na jeni mo si wang wa na khan mai kan maya ma di phun Magdasatan mai ka bukan na on ya ba ina thamoi da sikin mutuk mai ke na kan da ara to zain how the elections mating bang to gena lambi amatang yaw ba da ko ke na sila du silang bisia tamai ta ana uti bu je da ko ni nung ji ga sineng to la kan da wala pan tha ga do mesin na ya phu ron bi ni apu ke na khwai ma na bi ne khala ara de hapsa rum ne aduna bu timu ke ni na na sai bi department na ko Masen Thika Contractor phom Munaringei da ko Masih miyam je ni phun cha lang lai ana am yaw mana guna masih pesau jeng hajang madi tapi lagi maroina department chi nizara mako promotion Contractor sing mako khudong cha ba hadok pe kan da miyam na pam awa sing der kan yam thuna akoi tham ten ga go sing der ga thuk si lo na ba hajar ya bisna masih president kan da am jage adu anu su hai na bese Makamdu da koi pakayo kami semua kena tahu ni. Ada PMGSY 3 hari kan. Da asam dari puna atau mesti sehingga kalau singhong ada ketemu surga yang ni ada PMGSY 4 ya. Apa ada 3 kau pakai pelik nanti. Ada 4 di sana apa sehingga rapi ni bukan tahu yang di sini rapi itu dulu mereka yang di sini jauh ni. Puna mesti lupa kalau sampai kita ada tahu ni. Main rapi ni mesti jerasi tu. Tapi ini maksudnya kita pada hari ini hong kita cakap kita ni kami macam kalau kita ni hang macam ni tu, kita mungkin kita mesti jalan leh, ada projek Delhi jadi mai ni yana kita kalau kita ni nak jadi mai kan kisah ni kita hantu ni pautan ada yang je pautan ni hai, anu kan mana lagi pun hantu pun jadi ayam tu ni lebih sini hawan jaga, habis ni mesti tidur ni amang dia tu jaga.